Ahanbada maruoiba pau. Isana semjaba constitution chatnakiba numit kumja ing lisingama chamapan nifunipangi October 19 lengak chatnakiba numit haina ningsing duna tongan ba mafamsingda ningsing thauram pangthoknakre. Chandigarh Prime Minister Narendra Modi na preside tawduna India ki Chief Minister amadi Deputy Chief Minister Singhi Council meeting pangthokre. Matamgi awan mana hawalakliba nahasinggi wakalonda ahongba khara lehlabasu aikhoigi haurakfam nat amasung chatnabising makhoida khanghanba mathautai haina Manipur lengaki Social Welfare Minister Haikam Dingmuna phongdorakli. Amadi Jiribam District ki Kalinagar Part 2 Daleiba Blooming Flower Children Foundation School ki saruk khara sakhangdaba singna mai thadoklamde.